Ayuki matamni lay madu masanupa satlamdaigi laidok thamai thanduna lai khurami loiraga masanupa gi karomda mamai onsillaga ibungo loisinba loirabra nangbo laiga khuramlaro lao loisingna tarima machanupida sisingse aungda hapchilo aduga putho ai lai khurumuki hoi asumna yangoi sanana awat apa hapchin tuna lehau loising Lining thau Laymaran Kurumba loiraga thoklakpada yangoi sanasu beksingdu puthorai Laymana manam nambiraga aada laybada nakok phawa siktana layba oyuko yangoi sanado prap magi kada sangluraga thuna mukthokle aduga mabungi khubaktuda sel khra thamlai loisingdu masangi matawaduda nungsini yenglai aduga isal siyamantre nangdi kraidagi bisano aina marup ama yawbani aduda lauthoi Nangi sizinanaba thamba yadro aina pirise lemna piba nati tamona salary phangakanda interest pirakadaba loising noklaga aidi kausan nakragi tawraga sana tombasu thongalomdagi sanglaklaga ibungo loidribro pungsi yaraktre thoknaba tawrosine hoi loire khaton asumna sana tombana loisingbu thilunaba thokre yangoi sanagi mama masado leptuna yenglaga lehawi Loisingsu gari manungdagi tung amuktang olaga yenglami. Loising satkibaga malika tu thoklaktuna hairai. Haima, satkra malene. Isusi, langphaida satawre kaisya, mabok amani kaina haibana tiene. Yum sigi, yumburimbi ay layringaida, noi mangaire. Ngangangdana imungda sangki. Laymaga yangoi sanagasu, wa amata haihautre, kangi, masagi oina, layminabada nungairaktraba misak amani haiba. Marup singdu airport ta oina loina thengnari loising flight tongkhatpa matam oiraduna hek changkhibaga leisilembidu airport manungda sensilai adubu thengnaramdre leisilembi sanglakpadu nongsabana hana urami nasibu yangoi sanagi mamanabidu natro kana una laisa nganbana mimoi gisu imung manunggi mi satpa yarongani kaino nongsaba kaisu hairakhidre makoi anigi waduda kaifa mamai leithoklaga yengi Nahan yangoi sanage accident thokmina haidana lakba manabiduni haiba khanglami changsinduna karigumba mahange khalingai leisilembidu thokibana hankri kaifa matungna yenglaga lehawi masanupina isuk suktharaga thoklakpadu ubada hanglai kari tawre uhoudrabro yera aigi sanubu kaisu nattabadugi pukning sonthaba hongnade law chalasi mathwai fana nungai trabasu leisilembi maidongda uthoktabi mapagi matung inaduna lakle Lalay mahoisu rentu da kuina di layba yadabanina laygadaba hidak lang thakra layraga mayum da halamdaido nong sabaga amuktang unaning lambani adubu matang sakidre adumok mayum da halakli lambida makoy ahumdu wa amta ngangnati makoy khud yawrakpada mipum khudingna makoyda yenglakli bamit yengdu urasu karisu khanjinda mayum tamna lakli yaimagi masanupa singdu changsilaktuna hanglai masanupa ahalna doctor yingakani haibadu yingabro baba Kamdore, pagani haibro. Imungda lao, adugo wari sarasi. Asumna makoi punna imungda sanglai. Lalay madi lamsang lakpagi waram lani haidana magi kada pothahankri. Aduga makoi na pulap oina wari sanari. Yaimana daktar na hairakpasing adu masasing mamungsing da hairaga kanghali. Adudi pura oina kiyoroidana norman oirakpagi wadi leitene ko. Mawahumdu makoy masin yengnabadu yaimanasu magi nupinasu ui adubu karisu haide chakhumda sanglakan makoy masin hainai mawahaladuna la yenge phatre doctor yengle pharoidabagi maongda haire punsi supa asumaina sum hingaga ekhoida yetana leidabra khangni kai laibak no khoisiba maw yaimaduna isi hoidi khrabu phare aidi nathokpa sung yadrabani ama tawre yaima ama tawre maw yaima Tom kauraktoiba iwa phangi aina haiba wa amta tabidi ima baba isan haiduna tawdana lei hoini ikoi yai mase nang nangang wa ita ta da malini hayeng tungda leiminagadabi nanga wa ta na jadana nahan angang isingda taba irusu ima hoida khra haise su yade ithanta phataba taraga toi khangre deise ai kari haiduno mau ahum subidu na haire adugi hairadi aikoi taton di ku phamni aina mitna ka yengkibada wakal ta akraba masi mana oirasu khardi khenei haise ai khangi ko
Mau ahal adusu magi nupabu thagat haurage matagum hairi. Adubudi nakhoi na taisuni kaino. Makoi masen pangthada thagat nei pangangda ngangnei. Mau yai madudi kharaga pangbaga. Magi nupada pangsauda sauningba haidu oirami. Mau anidudi amuk yengnaraga nokni. Sanatombagi nupi mayumdani. Nupidugi mamadudi masanupi luhonglamdaigi awang uhun leinaba hapnaba koisen cheli. Pumnamak oiragasu luhonggadoribi nupi asigi maithongdadi nungaibagi mami taba udre. Mama oibidu phi khara puduna masanupigi manakta sanglakpani. Mikupsidasu adumuk nungsuk nungsanaba matau maithong amada leirambadudha mama oibidu mumon noknambadu sakpham khangan hanjinki. Karino ibema, karino haibani. Chaksu inthi nungaina sadi. Mafam khuding mangmangdana sum leirisibo. Ima luhongbasi tuosi. Hey, taningdeko. Wa yamna ngangnagumsi. Nangmo aikoina namdana pisenbaro. Ima, numitu karamda oiki haiba ai loina khangi. Ima hoige khalaga ai asum tumina leibagi wani. Hey, tumi leyo. Wa ado makha tarakan. Ai amadi nanena silibase nangi tungidamaktan. Nupa ado ahan noiraga kaidauragi. Ha, maran na singdawna paidana leire. Nangna nungsirine toriba nupa adugina kari. Nuong yuba yum aswanbi mama. Anaba mapa. Masi manawna kokthong ama. Nabuk thanboy thandaboy. Lelugada wana punsido khallune. Ima, isagi wakhal mot chanaba apam-pamdagi wafam amata thambiramdrisi kaigino. Ai simini. Aigisu aningba pamba haiba malai. Nangi aningba pambado nata isadenya. Hayeng tunggisu khallune nangbo nungsibana puk thandabanine. Aidi imagumbidi oiba pamde. Arang-aragi punsido mihauduna lairare haiduna aigi bababu hundoklamduna lakpado. Ai ngamloi. Hai, nangna kari khangi. Siki thoktaba midugi manakta sum leiramaga kangsi siraman. Nupi aikhoidine kiyana mauna thambigadaba nupa thigadabani. Aduga nangna sasu nahaina singhairabini. Tauzariba thabak masaduga lairamliba lanthumduga hayeng wai phau kaidana charasu loiraroi. Amadudadi yengo nangna pumnamuk hotnagadoribani. Nanana sana machit ama phauba pakpa phangda leibadura nangna pamise. Adubaima ai sagaidogi mau oikraba. Miyam khangna luhongdrabasu. Hai, taningdeko wa makhayam tarakano. Numi khrani khak lairubudubu karino. Adubu wa oini hek ngangi. Kanadesi hise karamba lausi haino yengosi. Mem thoidu mamada sauni yenglei mamaduna. Nang hairaroi boiradi phare aina thokpa makhallagane hayeng pami pamdi tawba yaroiko. Asi hairamlaga mamadu thokre. Mem thoi masadu tawpham khangde numitugi thodoktusu ningsingli. Tasengbadi numitu sanatombaga unaraga magi oibu wa hairuge khana satpani. Adubu ahalsingi thausinna thodok adu thokre. Sanatombanadi sengna khanghaurabani. Magi maramda hausik memthoi wakhal muna tawi. Masagidi karisu khallaroi hairabasu hausiki thodok asi thokrabani. Nupa mayum longgi izat haiba masu lairabani. Masado khanpham khangdabagum hagotlaga laklaga upudagi likli masa ma lauthorei. Makum hangdoklaga thaklage haina tawbado pak ngamde. Laimaida khangtha thada masadu supam tharaklaga pena kapthoklammi. Meeting ama yauraga Siamras mayumda saung halai. Magi nupisu tawramba thabakado thadoklamlaga magi nupagi manakta sangsilaktuna hairei. Kari tawrabagi makhoi baba? Ai kok siamna saribani. Adubu kari tawrage haibadudi hayudana. Ngasidu siamna mayam loina sanakhrakan aingonda thina nganglakliba. Kari maramge makhoi baba dangda ngangliba. Opposition si aiga thengna dawrisina waidagi kallisini. Aidi nahan haibikre kaino isage pocket tongmado hemankhre. Malhanbabu oirasu haradi tawsi haibado makhoi baba na tabikibro. Haramani hauzikti. Nangi sida aheng nungthin sadana thaktan leiramba singado amata udredana. Hey, taningdisalo nathau tawruso. Khoidou sagotlingai sida sabeng ngangladana. Sana sarusu na sel piradi nang sogsi ngangli wado kaukhini. Ho ngangoi waga mata. Ado makhoi baba ahan thangda pauna tai sadaba tabasi aidi pamdeko. Hauzikpu makhoi bababu naha mu oirakpa yagadro. Adumna katu karanda arembada izat tagadabagi sarukpudi nacha nupagi namau oina thibinaba tawrasi. Masisune
ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤꯗꯅ ꯍꯥꯏꯔꯝꯕꯅꯤ ꯃꯃꯥꯟꯅꯕ ꯑꯃꯅ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯍꯥꯏꯕ ꯈꯪꯉꯤꯗꯅ ꯃꯃꯥꯅ꯫ ꯑꯣ ꯅꯆꯥ ꯅꯨꯄꯥ ꯅꯤꯡꯊꯧꯁꯦ ꯄꯥꯝꯗ꯭ꯔꯦꯌꯦ꯫ ꯇꯨꯛ ꯄꯪꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯕꯥꯃꯣꯟ ꯅꯨꯄꯤꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯒ ꯀꯣꯂꯦꯖ ꯑꯃꯠꯇꯗꯁꯨ ꯇꯝꯃꯤꯟꯅꯔꯤ ꯃꯥꯜꯂꯤ꯫ ꯃꯁꯛꯇꯣ ꯑꯩꯁꯨ ꯎꯔꯦ꯫ ꯌꯥꯝ ꯆꯪꯈꯣꯟꯅ ꯏꯪꯅ ꯐꯖꯩ꯫ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯌꯨꯝꯁꯤꯗ ꯃꯧꯒ ꯑꯣꯏꯔꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯔꯤ ꯂꯝꯗꯩ? ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗꯒꯤꯔ? ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥ? ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯗꯧꯅ꯫ ꯍꯣ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯗꯁꯨ ꯀꯨꯞꯅ ꯍꯪꯂꯕꯅꯤ ꯑꯩꯅ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯃꯤꯅ ꯌꯥꯝ ꯏꯖꯠ ꯇꯧꯅꯕ ꯏꯃꯨꯡꯅꯤ꯫ ꯃꯕꯨꯡ ꯑꯃꯒ ꯃꯥꯒ ꯈꯛ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯪꯗꯤ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯤꯜꯂꯝꯃꯤꯗ꯫ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣꯅꯦ? ꯍꯥꯏꯅꯕ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯆꯠꯄꯗꯤ ꯌꯥꯔꯦ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯔꯥꯗꯣ ꯍꯟꯗꯛ ꯅꯨꯄꯤ ꯆꯦꯟꯕꯅꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯍꯦꯛꯇ ꯃꯥꯡꯒꯣꯜ ꯀꯥꯁꯤꯜꯂꯁꯤ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯗꯨꯗꯒꯤ ꯄꯥꯎ ꯂꯧꯒꯦ ꯌꯥꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯥꯃꯣꯟ ꯑꯣꯏꯕꯅꯤꯅ ꯃꯆꯥꯗꯣ ꯄꯤꯅꯤꯡꯉꯣꯏꯗ꯭ꯔꯥ ꯁꯤ ꯑꯃꯨꯛ ꯈꯜꯂꯤꯕ꯫ ꯍꯦꯔꯥ, ꯍꯧꯖꯤꯛ ꯃꯇꯝꯗꯨꯕꯨ ꯀꯔꯤ? ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡꯁꯤ ꯎꯕꯗ ꯃꯃꯤꯠ ꯑꯗꯨꯝ ꯊꯀꯠꯈ꯭ꯔꯗꯧꯗꯨꯕꯣ꯫ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯀꯥꯟꯅꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯨꯅꯨ꯫ ꯀꯅꯥꯗꯅꯣ ꯑꯌꯤꯡꯕ ꯑꯝꯇꯅꯦ ꯁꯦꯝꯍꯜꯂꯛꯎ꯫ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯦꯝꯍꯟꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯛꯑꯒꯦ ꯀꯩꯗꯧꯔꯒꯦ? ꯃꯤ ꯊꯝꯂꯤꯕꯁꯦ ꯊꯕꯛ ꯇꯧꯅꯅꯕꯅꯤ꯫ ꯑꯣ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯈꯤꯗꯅ ꯏꯁꯥꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯅ ꯃꯈꯣꯏ ꯕꯕꯥꯅ ꯐꯥꯎꯕ ꯑꯩ ꯄꯥꯝꯃꯛꯇꯗꯅ ꯑꯅꯧ ꯑꯄꯤꯟ ꯌꯦꯡꯕ ꯍꯧꯔꯛꯑꯦꯗꯅ꯫ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ? ꯇꯧꯗꯅ ꯇꯧꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏ ꯕꯕꯥ, ꯃꯤꯠ ꯍꯔꯥꯎ ꯌꯥ ꯍꯔꯥꯎ ꯏꯁꯥ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯇꯧꯕꯤꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯁ꯭ꯌꯥꯝꯔꯥꯖꯇꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯤꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯃꯣꯕꯥꯏꯜꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯣꯏꯁꯤꯡꯁꯨ ꯃꯥꯅ ꯌꯥꯎꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯃꯥꯏ ꯄꯥꯛꯂꯦ, ꯊꯕꯛ ꯄꯨꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯏ꯫ ꯃꯁꯥꯅ ꯂꯥꯞꯅ ꯂꯩꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯂꯩꯃ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ꯫ ꯑꯗꯨꯗꯤ ꯇꯥꯃꯣ, ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯉꯛꯄ ꯌꯥꯔꯅꯤꯀꯣ? ꯂꯣꯏꯁꯤꯡ ꯅꯣꯛꯂꯒ ꯃꯆꯟꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯑꯩꯗꯤ ꯁꯤꯡꯒꯦꯗꯅ ꯄꯨꯕꯁꯨ ꯅꯠꯇꯅ ꯂꯧꯕꯅꯤ ꯀꯩꯅꯣ꯫ ꯏꯃꯥ, ꯇꯥꯃꯣꯁꯤ ꯌꯦꯡꯉꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏꯅꯤꯒꯤ ꯋꯥꯗꯅꯦ ꯑꯩ ꯌꯥꯎꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯏꯁꯨꯛ ꯁꯨꯛꯄꯗꯨꯗ ꯂꯣꯏꯁꯤꯡꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯥꯒꯤ ꯇꯧꯕꯁꯤꯁꯨ ꯈꯪꯗ ꯃꯥꯜꯂꯤ, ꯁꯨꯛꯇꯅꯒ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯏꯗꯒꯤ? ꯅꯪ ꯂꯧꯗꯣꯏ ꯅꯨꯄꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯅꯤ꯫ ꯏꯁ ꯀꯩꯒꯤ? ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯁꯥ ꯑꯗꯨꯝ ꯈꯪꯖꯔꯣ꯫ ꯑꯗꯣ ꯇꯥꯃꯣ ꯉꯥꯏꯍꯥꯛ ꯊꯝꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯒꯅꯦ ꯇꯥꯃꯣ, ꯃꯌꯥꯡ ꯃꯆꯥꯒ ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯒꯅꯨꯀꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯅꯪꯁꯨ ꯏꯃꯥ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ, ꯆꯦꯛꯁꯤꯟꯅꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯊꯝꯃꯣ꯫ ꯂꯣꯏꯆꯤꯡ ꯐꯣꯟꯗꯨ ꯊꯝꯂꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯃꯨꯛ ꯐꯠ ꯂꯧꯔꯒ ꯑꯥꯏꯖꯤꯗ ꯆꯪꯂꯒ ꯑꯦꯀꯥꯎꯟ ꯑꯃꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯤꯗꯨꯒꯤ ꯁ꯭ꯇꯣꯔꯤꯗꯨ ꯊꯥꯖꯗꯦ ꯍꯥꯏꯕꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯂꯤꯕꯗꯨ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯁꯛꯇꯤ ꯎꯗꯦ, ꯐꯣꯟꯗꯨ ꯈꯟꯖꯤꯜꯂꯤ ꯑꯗꯨꯒ ꯈꯨꯠ ꯑꯃꯗ ꯁꯝꯕꯒꯤ ꯐꯣꯇꯣ ꯊꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯡ ꯃꯊꯟꯇ꯫ ꯑꯉꯥꯡꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯎꯊꯨꯟꯗ ꯀꯥꯎꯈꯠꯂꯗꯤ ꯅꯨꯄꯥꯒ ꯂꯣꯏ ꯀꯥꯎꯅꯤ꯫ ꯑꯦ ꯀꯩꯅꯣ ꯑꯩ ꯉꯥꯡꯉꯤꯁꯤꯅ? ꯑꯩꯅ ꯁꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯝꯕꯤ ꯂꯣꯏꯁꯤꯡꯅ ꯁ꯭ꯇꯣꯔꯤ ꯌꯦꯡꯂꯛꯄꯗꯨ ꯎꯔꯒ ꯅꯣꯛꯂꯒ ꯑꯁ ꯈꯪꯕ꯭ꯔꯥ, ꯅꯪ ꯈꯛꯇꯅ ꯊꯥꯒꯠꯄ ꯌꯥꯕ꯭ꯔꯥ? ꯅꯪ ꯑꯃꯨꯛ ꯑꯩꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯥꯏꯕꯒꯤ ꯃꯇꯝꯗꯣ ꯂꯥꯛꯑꯕꯅꯤ꯫ ꯄ꯭ꯔꯦꯝ ꯆꯣꯄ꯭ꯔꯥꯒꯤ ꯃꯆꯥ꯫ ꯄ꯭ꯔꯦꯝ ꯆꯣꯄ꯭ꯔꯥꯒꯤ ꯃꯆꯥ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯕꯦꯝꯃ? ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯏꯈꯪ ꯈꯪꯏ꯫ ꯀꯃꯥꯏ ꯆꯪꯉꯛꯏꯅꯣ ꯏꯃꯥ ꯅꯪ? ꯃꯈꯣꯟꯒ ꯀꯔꯤꯝ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯑꯗꯨ ꯀꯟꯅ ꯀꯧꯕꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯒ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯒ ꯆꯠꯇꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯆꯠꯇꯧꯔꯕ ꯅꯠꯇꯦ, ꯆꯠꯂꯕꯅꯤ ꯏꯃꯥ꯫ ꯅꯆꯥꯁꯦ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯃꯅ ꯆꯦꯒꯞꯅ ꯆꯠꯄꯒ ꯈꯥꯕꯩꯅ ꯄꯦꯟꯅ ꯑꯣꯠꯄꯒꯨꯝ ꯑꯣꯠꯂꯕꯅꯤ꯫ ꯆꯣꯏꯔꯣꯟꯗꯣ ꯍꯦꯟꯃꯜꯂꯦ, ꯂꯥꯛꯑꯣ ꯉꯥꯎꯒꯦꯁꯨ ꯆꯥꯛꯁꯦ ꯌꯥꯅꯨꯛꯇ ꯆꯥꯔꯈꯣ, ꯑꯗꯨꯒ ꯄꯨꯛ ꯊꯟꯅꯧꯇ ꯉꯥꯎꯔꯣ ꯂꯥꯛꯑꯣ ꯀꯣ꯫ ꯅꯄꯥ ꯆꯥꯕ ꯍꯧꯔꯕꯅꯤ꯫ ꯍꯣꯏꯕ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯅꯠꯇꯦ, ꯂꯥꯛꯑꯣ꯫ ꯏꯃꯥꯅ ꯍꯥꯏꯒꯨꯝ ꯆꯥꯛꯇ ꯆꯥꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯎꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯛꯂꯒ ꯁꯦꯟꯗꯜꯗꯨ ꯇꯣꯡꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫